ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯑꯥꯒꯤ ꯀꯧꯔꯛꯄꯗꯤ ꯑꯃꯤꯂꯨ ꯗꯤꯕꯨꯏ ꯍꯥꯏꯅ ꯀꯧꯏ ꯑꯗꯨ ꯁꯤꯗ ꯃꯣꯏꯅ ꯃꯤꯡ ꯊꯣꯟꯕꯅ ꯍꯅꯤꯐꯥ ꯍꯥꯏꯅ ꯊꯣꯜꯂꯤ ꯃꯨꯁꯂꯤꯝ ꯑꯣꯜꯂꯛꯑꯕꯅꯤꯅ ꯑꯗꯣ ꯍꯅꯤꯐꯥ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯦ ꯍꯥꯏꯐꯦꯠꯇꯪ ꯅꯪꯅ ꯅꯤꯡꯁꯤꯡꯕꯗ ꯍꯥꯏꯐꯦꯠ ꯃꯤꯌꯥꯝꯅ ꯈꯪꯅꯅꯕ ꯍꯧꯕꯗꯒꯤ ꯑꯝꯇꯪ ꯇꯝꯕꯤꯔꯛꯎꯅꯦ ꯍꯣꯏ ꯑꯩ ꯍꯧꯕꯗꯒꯤ ꯇꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯁꯤ ꯏꯃꯥ ꯃꯆꯥ ꯃꯈꯩꯁꯤ ꯐꯃꯨꯡꯗ ꯂꯩꯖꯕꯅꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯔꯦ ꯇꯥꯕꯁꯤꯗ ꯑꯩꯅ ꯁꯤꯁꯤ ꯀꯦꯃꯦꯔꯥꯁꯤ ꯑꯗꯨꯝ ꯑꯣꯟ ꯇꯧꯔꯒ ꯊꯝꯃꯦ ꯁꯤꯗ ꯑꯩ ꯀꯥꯁꯤꯗ CCTV ꯀꯦꯃꯦꯔꯥ ꯂꯩ CCTV ꯀꯦꯃꯦꯔꯥꯁꯤ ꯑꯗꯩ ꯑꯣꯟ ꯇꯧꯔ ꯊꯝꯃꯦ ꯑꯗꯒꯤ ꯑꯩꯅ ꯁꯨꯝ ꯃꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤ ꯀꯅꯥ ꯂꯥꯛꯏꯖꯥꯠꯅꯣ ꯁꯨꯝ ꯀꯧꯔꯁꯨ ꯇꯥꯗꯕꯅꯤꯅ ꯀꯅꯥ ꯂꯥꯛꯏꯖꯥꯠꯅꯣꯅ ꯑꯩꯅ ꯁꯨꯝ ꯆꯦꯛ ꯇꯧꯕ ꯀꯥꯟꯗ ꯃꯣꯏ ꯖꯤꯞꯁꯤ 3-4 ꯊꯧꯖꯤꯜꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯁꯤ ꯎꯔꯦ ꯑꯩꯅ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯑꯩꯅ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯃꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯁꯣꯝꯗ ꯅꯦꯠꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯅꯦꯠ ꯈꯤꯇꯪ ꯐꯠꯇꯕ ꯃꯥꯜꯂꯦ ꯑꯝꯇꯪꯒ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯇꯥꯕ ꯑꯗ ꯕꯔꯕꯔ ꯆꯦꯟꯁꯤꯜꯂꯛꯄ ꯎꯔꯦ ꯑꯗꯒꯤ ꯊꯣꯡ ꯍꯥꯡꯉꯣꯅ ꯍꯥꯏꯔꯦ ꯃꯣꯏꯅ ꯑꯩꯅ ꯊꯣꯡꯁꯦ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯡꯒꯦ ꯇꯧꯕꯁꯤꯗ ꯍꯥꯡꯕ ꯀꯥꯟꯗ ꯃꯣꯏꯁꯤꯅ ꯍꯦꯛꯇ ꯔꯥꯎꯟ ꯇꯧꯔꯒꯀꯣ ꯑꯩꯒꯤ ꯀꯥꯁꯤꯡ ꯑꯃꯁꯤꯡꯁꯦ ꯂꯣꯏꯅ ꯐꯃꯨꯡꯁꯦ ꯂꯣꯏꯅ ꯍꯨꯒꯠꯂꯒ ꯑꯉꯥꯡꯁꯤ ꯑꯩ ꯏꯆꯥ 2 ꯂꯩꯌꯦꯕ ꯏꯆꯥ 3ꯅꯦꯕ ꯑꯃꯅ ꯑꯥ ꯏꯄꯥꯝꯗ ꯊꯝꯈꯤꯑꯕ ꯏꯔꯦꯡꯗ ꯑꯩ ꯁꯤꯗ ꯁꯤꯗ ꯂꯩꯕꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤꯁꯤ ꯂꯧꯊꯣꯛ ꯃꯈꯥꯗ ꯂꯧꯊꯣꯛꯑꯗ ꯐꯃꯨꯡꯒꯁꯤ ꯃꯥꯒꯤ ꯐꯝꯕ ꯃꯣꯏ ꯑꯉꯥꯡꯗ ꯀꯖꯤꯒꯥꯟ ꯄꯣꯏꯟ ꯇꯧꯔꯤꯅꯦ ꯍꯥꯏꯁꯦ ꯑꯗ ꯑꯉꯥꯡꯗꯨꯗꯤ ꯊ꯭ꯔꯤꯇꯟ ꯇꯧꯕꯤꯒꯅꯨ ꯃꯣꯏꯗꯤ ꯑꯉꯥꯡ ꯀꯔꯤꯝ ꯈꯪꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯣꯏꯒꯤ ꯕ꯭ꯔꯦꯟ ꯁꯣꯛꯀꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯅꯤ ꯑꯗꯨ ꯁ꯭ꯋꯥꯏꯋꯥꯏꯗ ꯀꯩꯅꯣ ꯅꯦꯠꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯃꯄꯥꯟ ꯋꯥꯏꯐꯥꯏ ꯇꯧꯔꯦ ꯃꯌꯥꯝ ꯏꯟꯇꯔꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯑꯣꯏꯅ ꯇꯧꯔꯦ khitang net nungai na bai tar swai ado mal mayam akhoi request put tajari adu net kisu khitang problem leibani na akhoi upai taba khala je ana mapanda apet koi chanjigi apetan ken loksi opinion loksi adam habiru adu na shedu habiru yani sini kadang pamal legon net aduga sang pa hore moi sang e ko ti thire ꯑꯉꯥꯡ ꯅꯨꯄꯤꯗꯒ ꯊ꯭ꯔꯤꯇꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯣꯏꯅ ꯄꯣꯖꯤꯁꯟꯒ ꯂꯧꯗꯅꯀꯣ ꯀꯥꯞꯇꯣꯏꯅꯦ ꯅꯪ ꯅꯨꯄꯥ ꯄꯤꯌꯨ ꯀꯔꯥꯏ ꯂꯩꯕꯅꯣ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯤ ꯑꯩ ꯅꯨꯄꯥꯗꯤ ꯅꯣꯏ ꯎꯕꯗ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯦ ꯀꯔꯥꯏ ꯆꯦꯟꯈ꯭ꯔꯤꯃꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯔꯥꯏ ꯆꯦꯟꯈ꯭ꯔꯤꯃꯣ ꯑꯩ ꯀꯔꯥꯏ ꯆꯦꯟꯈ꯭ꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯇꯝꯗ ꯃꯣꯏꯅ ꯅꯪ ꯅꯨꯄꯥ ꯄꯤꯗ꯭ꯔꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯅꯪꯕꯨ ꯀꯥꯞꯀꯅꯤ ꯁꯤꯕ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯁꯤ ꯑꯗꯩ ꯀꯥ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯁꯣ ꯄꯨꯔ ꯑꯩꯅ ꯁꯣꯁꯦ ꯍꯥꯡꯉ ꯀꯥ ꯈꯨꯗꯤꯡꯒꯤꯁꯤ ꯌꯦꯡꯉꯤ ꯐꯃꯨꯡꯁꯨ ꯂꯣꯏꯅ ꯍꯨꯒꯠꯂꯒꯅꯦꯕ ꯀꯔꯤ ꯂꯩꯕꯅꯣ ꯀꯔꯤꯅꯣ ꯇꯧꯔꯒ ꯃꯣꯏꯅ ꯂꯣꯏꯅ ꯐꯃꯨꯡꯁꯤꯡꯁꯤꯁꯨ ꯐꯤꯂꯥꯡꯁꯤꯁꯨ ꯇꯧꯔꯒ ꯀꯩꯗꯧꯕꯤꯔꯦꯕ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯀꯥꯈꯠꯂꯒ ꯐꯨꯕ ꯆꯩꯕꯁꯦ ꯇꯧꯔꯦ ꯃꯊꯛꯇꯗꯤ ꯂꯣꯏꯅ ꯇꯥꯏꯌꯦꯕꯀꯣ ꯁꯤ ꯃꯈꯥꯗ ꯇꯥꯗꯦꯕ ꯃꯤ ꯂꯥꯎꯕ ꯈꯣꯠꯄꯁꯦ ꯃꯊꯛꯇ ꯀꯥꯈꯠꯄ ꯀꯥꯟꯗ ꯑꯩꯒꯣꯁꯤ ꯀꯣꯛꯁꯤꯗ ꯒꯟ ꯄꯣꯏꯟ ꯇꯧꯔꯒ ꯅꯪ ꯅꯨꯄꯥ ꯄꯤꯌꯣ ꯅꯪ ꯅꯨꯄꯥ ꯋꯥꯔꯤ ꯁꯥꯒꯦ ꯁꯥꯔ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯦ ꯑꯩ ꯅꯨꯄꯥ ꯐꯪꯗ꯭ꯔꯁꯨ ꯑꯩ ꯅꯣꯏꯒꯤ ꯃꯇꯦꯡ ꯀꯔꯤꯅꯣ ꯅꯣꯏ ꯇꯧꯒꯗꯕꯗꯣ ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯅ ꯍꯥꯏꯌꯦꯕ ꯑꯗ ꯃꯣꯏꯅ ꯌꯥꯔꯣꯏ ꯅꯪ ꯅꯨꯄꯥ ꯄꯤꯌꯨ ꯁꯤꯇꯅꯦꯕ ꯍꯥꯏꯔꯤꯁꯤ ꯃꯣꯏꯒꯤ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ ꯀꯔꯤꯝꯇꯁꯨ ꯃꯣꯏꯒꯤꯁꯨ ꯏꯟꯇ꯭ꯔꯣꯁꯨ ꯇꯧꯔꯝꯗꯦꯕ ꯃꯣꯏꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯁꯨ aduga hek yengbadadi kamai tawge moido ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯗꯤ ꯃꯣꯏꯁꯦ ꯑꯩ ꯀꯃꯥꯟꯗꯣꯅꯤꯁꯨ ꯍꯥꯏꯔꯣꯏꯀꯣ ꯀꯃꯥꯟꯗꯣꯁꯨ ꯅꯠꯇꯦꯀꯣ ꯀꯃꯥꯟꯗꯣꯒꯤ ꯐꯤꯗꯤ ꯁꯦꯠꯂꯦꯕ ꯀꯃꯥꯟꯗꯣ ꯐꯤ ꯁꯦꯠꯂꯦꯕ kamandogi pide selena hay aduga kamai tawno masak mamin khumma lapra kamai tawi ꯃꯣꯏ ꯑꯌꯥꯝꯕꯗꯤ ꯈꯨꯝꯃꯤ ꯑꯩ ꯃꯤ 3ꯗꯤ ꯃꯁꯛ ꯈꯪꯍꯧꯋꯦꯕ ꯃꯤ ꯑꯍꯜ ꯑꯃꯒ ꯅꯍꯥ 2ꯃꯒꯗꯤ ꯃꯁꯛ ꯈꯪꯍꯧꯋꯤ moise karamba kanogi ojan khangba ꯀꯔꯝꯕ ꯀꯔꯤ ꯑꯣꯏꯗꯣꯔꯃꯣ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯍꯥꯏꯕ ꯉꯝꯗꯦ ahum nimsa khangwa ꯑꯍꯨꯝꯗꯤ ꯃꯁꯛ ꯈꯪꯍꯧꯋꯤ hek yengbada khangwa habani ko uba khangne habani adudi moisida hoji nangna hainingbase miyamna haitare ko ngarang toibo ꯄꯩꯁꯥ ꯂꯥꯛ 2 ꯑꯃꯁꯨ ꯄꯨꯕꯤꯈ꯭ꯔꯦ ꯃꯣꯏꯅ ꯎꯄꯨꯁꯨ ꯍꯥꯡꯍꯜꯂꯒ ꯑꯩꯕꯨ ꯎꯄꯨꯁꯦ ꯍꯥꯡꯍꯜꯂꯒ ꯂꯥꯛ 2 ꯑꯃꯁꯨ ꯄꯨꯕꯤꯈ꯭ꯔꯦ ꯑꯩꯅ ꯄꯥꯏꯕ ꯐꯣꯟꯁꯨ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯒꯥꯔꯤ ꯁꯣ 2 ꯑꯃꯁꯨ ꯄꯨꯈ꯭ꯔꯦ
ꯁꯅꯥꯁꯨ ꯄꯨꯈ꯭ꯔꯦ ꯑꯗꯨꯗꯤ ꯄꯨꯟꯅ ꯀꯌꯥꯃꯨꯛꯀꯤ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯒꯥꯔꯤ ꯑꯆꯧꯕꯒꯤ ꯃꯆꯥꯒꯤꯒ ꯁꯣ ꯄꯨꯈ꯭ꯔꯦ ꯑꯗꯨ ꯒꯥꯔꯤꯗꯤ ꯄꯨꯈꯤꯗꯦ ꯒꯥꯔꯤꯗꯤ ꯄꯨꯈꯤꯗꯦ ꯒꯥꯔꯤꯗꯤ ꯄꯨꯈꯤꯗꯦ ꯁꯣꯗꯤ ꯄꯨꯈꯤ ꯁꯅꯥ ꯄꯨꯈ꯭ꯔꯦ ꯂꯨꯄꯥ ꯂꯥꯛ 2 ꯀꯦꯁ ꯄꯨꯈ꯭ꯔꯦ ꯑꯗꯒꯤ ꯌꯨꯝꯒꯤ ꯁꯣ ꯑꯌꯥꯝꯕꯁꯨ ꯄꯨꯕꯤꯈ꯭रे ꯒꯦꯠꯀꯤ ꯁꯣꯗꯒꯤ ꯆꯤꯡꯅ ꯑꯗꯣ ꯑꯔꯣꯏꯕꯗ ꯃꯣꯏ ꯀꯩꯀꯩ ꯍꯥꯏ ꯍꯧꯖꯤꯛ ꯑꯗꯒꯤ ꯃꯣꯏꯅ ꯂꯣꯏ ꯊꯨꯒꯥꯏꯔ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯊꯛꯇ ꯈ꯭ꯋꯥꯏ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯁꯦ ꯀꯥꯈꯠꯄ ꯀꯥꯟꯗ ꯊꯣꯡꯁꯦ ꯃꯅꯨꯡꯒꯤꯁꯦ ꯁꯣ ꯂꯩꯇꯦꯕ ꯁꯣꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯃꯅꯁꯨ ꯃꯤꯁꯇ꯭ꯔꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯣꯏꯅ ꯄꯨꯔꯒ ꯊꯕꯛ ꯁꯨꯕꯒꯤ ꯄꯨꯈꯤꯑꯕ ꯑꯗꯣ ꯁꯣꯁꯦ ꯊꯝꯐꯝ ꯈꯪꯗꯕꯁꯤꯗ ꯁꯣꯁꯦ ꯍꯥꯡꯉꯣ ꯁꯤꯅꯤ ꯁꯥꯔ ꯑꯩꯒꯤ ꯁꯤ ꯁꯣꯁꯦ ꯆꯥꯅꯕ ꯌꯦꯡꯒꯦ ꯑꯩꯅ ꯑꯗꯨꯗ ꯃꯌꯥꯝ ꯂꯩꯅꯈ꯭ꯔꯦꯀꯣ ꯑꯗ ꯁꯣꯁꯦ ꯍꯥꯡꯕ ꯀꯥꯟꯗ ꯁꯣꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯊꯣꯡꯁꯦ ꯊꯨꯒꯥꯏꯔꯒꯦ ꯀꯥꯞꯄꯒꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯑꯉꯥꯡ ꯑꯃ ꯂꯩꯕꯁꯤda ꯄꯪꯐꯨꯗ ꯐꯨꯔꯒ ꯄꯪꯅꯦꯠꯇ ꯅꯦꯠꯂꯛꯑꯦ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯕꯁꯤꯗ ꯑꯩꯒꯤ ꯍꯦꯜꯄꯔꯒꯤꯅꯦꯅꯁꯨ ꯊꯝꯕ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯕꯤꯔꯦ ꯍꯥꯏꯕꯅꯤ ꯁꯥꯊꯤꯅ ꯐꯨꯕꯤꯔꯦ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯗꯦ ꯅꯦꯠꯁꯦ ꯈꯔ ꯆꯞꯄꯦ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯁꯤ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯛꯏꯃꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯔꯛꯈꯤꯕꯁꯨ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯣꯠꯂꯣꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯗꯧꯔꯤꯑꯕ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯁꯤꯗ ꯁꯥꯟꯇꯤꯗꯁꯨ ꯍꯤꯡꯕ ꯉꯝꯃꯔꯣꯏ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯒꯣꯔꯃꯦꯟꯅ ꯑꯣꯔ ꯀꯅꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯊꯤꯗꯣꯛꯑꯒꯅꯦ ꯑꯆꯨꯝꯕꯗꯣ ꯄꯨꯊꯣꯛꯄꯤꯔꯒ ꯂꯥꯡꯂꯥ ꯂꯥꯡꯖꯤꯟꯗꯣ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯁꯤꯕꯗ ꯌꯥꯎꯔꯦ ꯑꯩꯒꯤ ꯍꯦꯛ ꯅꯨꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯃꯤꯍꯥꯠꯄꯁꯤꯡꯗꯣ ꯄꯨꯊꯣꯛꯄꯤꯌꯨ ꯃꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯣꯅ ꯍꯥꯏꯕꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤꯗꯩꯁꯤꯗ ꯑꯁꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯦ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯦ ꯇꯨꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯝꯕ ꯃꯑꯣꯡꯅꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯁꯤꯡ ꯃꯁꯛ ꯈꯪꯕꯗꯤ ꯌꯥꯎꯕ ꯍꯥꯏꯕ ꯅꯪꯅ ꯈꯪꯕ ꯍꯥꯏꯕꯗꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯁꯤꯗꯤ ꯇꯣꯝꯕꯅꯤ ꯆꯥꯎꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯗꯤ ꯌꯥꯎꯕꯗ ꯃꯤ ꯑꯅꯤꯃꯗꯤ ꯆꯞ ꯆꯥꯅ ꯈꯪꯒꯅꯤ ꯃꯤ ꯑꯅꯤ ꯑꯃꯗꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯒꯅꯤ ꯃꯤ ꯑꯃꯗꯨꯗꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯎꯕꯗ ꯑꯩꯗꯤ ꯈꯪꯅꯤ ꯍꯥꯏꯕꯅꯤ ꯈꯪꯒꯅꯤ ꯍꯧꯖꯤꯛ ꯎꯔꯒꯗꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯛ ꯈꯪꯕ ꯃꯁꯛ ꯎꯍꯧꯕ ꯑꯃꯅꯤ ꯌꯥꯎꯍꯧꯋꯦꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯕꯦꯝꯃꯗꯤ ꯀꯩꯅꯣꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯁꯦꯡꯕꯗꯤ ꯑꯩ ꯁꯤꯡꯗꯥꯗꯥꯝꯗꯒꯤꯅꯤ ꯁꯤꯡꯗꯥꯗꯒꯤꯔꯥ ꯁꯤꯡꯗꯥꯗꯥꯝꯗꯒꯤ ꯏꯔꯦꯡ ꯍꯥꯏꯅ ꯅꯥꯒꯥ ꯈꯨꯟ ꯑꯃ ꯇꯥꯏꯌꯦ ꯑꯥ ꯑꯗꯒꯤꯅꯤ ꯑꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯦꯕꯀꯣ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯦꯠ ꯅꯦꯠꯇꯪ ꯆꯞꯄꯦ ꯁꯨꯄꯥꯔꯤ ꯇꯧꯔꯝꯕ ꯁꯨꯄꯥꯔꯤ ꯇꯧꯔꯝꯃꯤ ꯍꯥꯟꯅ ꯁꯨꯄꯥꯔꯤ ꯇꯧꯔꯝꯃꯤ ꯁꯨꯄꯥꯔꯤꯗꯨ ꯂꯥꯏꯟ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯎꯕꯣꯛꯁꯤ ꯅꯥꯒꯥ ꯃꯆꯥꯅꯤ ꯃꯥꯒꯤ ꯁꯣꯃꯤꯟ ꯂꯩ ꯀꯅꯥꯇꯣꯝꯕꯤꯗ ꯁꯣꯃꯤꯟꯗꯨꯒꯤ ꯀꯔꯕꯥꯔ ꯈꯔ ꯇꯧꯗ ꯂꯩ